City Police Station the posting taba Manipur Police ke ASI oiba police officer amana mahak nungsinaba ni haibi Leisabi ama Nongmeina ani caption duna hatna ba holar madagi Leisabi du soktuna haujik siba sangma khangdana Rasmedi city ge ICU da arubu film da laikanari tawdok asi matanga TOMTV na phangba pawgi matung inade tujung ningai oiba tawdok asi ngarang numidang pung mapal lom taraphu matamda Lampen Police Station gi manung chanba tera lokrak phum leikai mai bilek ta thokhibani haire Hauji shock to the like another Leisabi Ming, how some Tasman beach he could trag a mari apok patoi away. Sanjan Mamai Likaiti Haujikna. There are Krajam Rector Labani Heidi, Maki, Mai Amusung Thabakta Nongmeina any pan with that from Lay Heidi. Tawdok Senariba ASI Adugimaming S. Dipakawe, Ilo Shembadagini, Mahakarang Numidang Tawdok Udumay Lena, Lampen Pusikamuna, Nongmeina Kona Fakre Heidi. Ningsingbay mamang segi December kulum dagi nimidang pung mapalom tarpum matam dasu impan more lambi paringi palen maning lekaida Manipur Police ki wireless Thabakta Person amana palen maning lekaida leiba dukal ami mamangda masagi sahi kungani palom surabe moirang them jemi bapurabe kiran kawa nupi ama Nongmeina Kapkhre hatchibi thodok lekhrabane thodok adu mai lena miyam irang horoktuna Ariba Palen Police Station may Takibani Amasung, police person kaya aso open ng Kibani, Tawdok Adu Senariba, police person adu, police na pa Kibuloyana, Zen Tajin Kibali Kravani.